अहंबा मुक्तदा इरमदम सनालेइबाक कांगलेइपाक मणिपुर असिगी मनुंग अमसुंग मपानदा लेबिरिबा मीतेइलोल मीतेइ मयेक पुनुंग सिजबा खुदिमक ngangkham परमेश्वरना इकाई खुमदब उसरी चैनल असिगी ममिंग मणिपुर लैंग्वेजेस फीचर साने कौजै ngasi नैनगदब असि मीतेइलोलगी वाहेइथांगनाउ हाइबदि मीतेइलोलगी वाहेइ मथांग मनाउ इंग्लिश था हाइरगा मीतेइलोल डिक्शनरी की मतांगदा नैनजगदबनी ngasi नैनगदब असि पेज नंबर 37 पेज नंबर 37 अदि आई हौजिक मथंग हाइजरके पेज 37 मीतेइलोल वाहेइथांगनाउ मीतेइलोल डिक्शनरी 160 सुबा वाहेइदा काब्रंगचा मिंगता नाउन काब्रंग तिलना मना साबा याबा पांबी अमा काब्रंग तिलना मना साबा याबा पांबी अमा इसकी मीनिंग दा mulberry a plant which its leaves can be eaten by silkworm. Page number 160 kabrangsa in Meeteilol grammar mingta in English grammar noun kabrang tilna mana sabyaba pambi ama. In English pronunciation kabrang tilna mana sabyaba pambi ama. The meaning of kabrangsa in English is mulberry, a plant which its leaves can be eaten by silkworm. Suba sama gambu matoi suba wahaida kabrang til mingta noun karbang saba til makhal ama kabrang saba til makhal ama karbang saba til makhal ama silkworm 161 word kabrang til in Meeteilol grammar mingta in English grammar noun. The other meaning of kabrang til is kabrang saba til makhal ama. In English the meaning of kabrang saba til makhal ama. In English the meaning of kabrang til is silkworm. This is the map of Manipur. This is the northeastern side of India. This is Manipur. This is the enlarged form of Manipur. Meeteilol is the mother tongue of Meetei, present in the state of India, Manipur. Manipur is a state of India present in the northeastern boundary of India. Meeteilol is also known as Manipuri language. So, Manipuri language is the Asli language of Manipur. Makhataba amuk nainazerake. Samago hubuni foi suba wahaida kabrang til mahum mingta noun muga til mahum kokun 162 word kabrang til mahum in Meeteilol grammar mingta in English grammar noun muga til mahum. The other name of kabrang til mahum is muga til mahum. The pronunciation in English muga til mahum. The meaning of kabrang til mahum in English kokun 163 word. Sam humbum do shiba wahaida kaba mingta noun mahai yansang oina thongduna saba yaba pambi makhal ama mahai yansang oina thongduna saba yaba pambi makhal ama 163 word kaba in Meeteilol grammar mingta in English grammar noun. The other meaning of kaba in Meeteilol is mahai yansang oina thongduna saba yaba pambi makhal ama. The explanation of
kaba. Then in English pronunciation, mahai yansang oina thongduna saba yaba pambi makal ama. The meaning of kaba in English is a plant and its fruit is edible. The makhataba oina Meetei Mayek Yaksalon Haibidi Meetei Mayeki a spelling ase English itoku maramda karam nata wadagi habidu amu khanasi nenasi. Let us discuss about the transformations of the Meetei Mayek to English alphabet. Meetei Mayek Yaksalon Meetei Mayek spelling. Essing number 1 da essing number 1 sidida leire kabrangcha ki matang da nenagadabni kabrangcha haibasi magi syllable da adi khon khujing da ahum lei adi ka brangcha asida apun khudam sinabagi matang da haidi mayek tapnabagi matang da hajarake apun khudam sida leiba apun khudam sini apun khudam jelere khudam sizinabada khontoki khujing amada yauba mapung mayek singi makhada apun khudam jingani jeda apun khudam leiribasi mapung mayek ali baga raiga sigi makhada jingani haiba khon khujing aduda yauba saitap amasung lonsum singi makhada di apun khudam jingde haibadi apun khudamasi mapung mayek singi bakhada di jingani adu nakanda loriba haidi nung haiba saitapse masigi makhada di jingloi haiba haibadi nung denatana saitap tanatana lonsum oirgasu jingoiba madui khudam di makhada nenajarake khudamda sijinnadaba meaning ahanbada kabrangcha haiba hamase sijinnagani maramdi mapung mayek sing makhada apun khudam singi adu somdadi mapung mayek ani baga raiga ji makhada amasung saitap sigi makhada puna apun khudam singi masidi kuna sijinnade maramdi kanoda saitap yauna apun singalu maramna meaning na mulberry adi masangda ani subda kongreng haibasi deida leiribasi gokne raine makhada apun singi adugo sidai yarba yen haiba saitap amasung ngawlonsum haiba lum masigi makhada di apun khudam je yawna siksandeba masi oina sinagani somdadi iba matamda kongreng hani iba matamda gokne raine saitap yenamne ngawlonsum ne sigi makhada pun apun je singi masi aikona sijinaro magi wahanthokna oyster haiba English ta somda iribasina hojik sinariba Meetei Mayeki kabrangcha haibasigi makhada apun khudam chingma matamda karamna tawgadagi haibadu somda irisibuga somda ibasiga samane masina English ke alphabet ta ithopani ana mayamna khangiba yaurgasu kalagasu kaisu kaide wathokjarake kabrangcha haibasi kaino haibada khon khujing ahumna punsili ka brang cha aja apun khudam ni sijinnabada khontoki khujing amada yauba mapung mayek singi makhada apun khudam jingani hoji hajagiba khontoki khujing brang haiba ka brang cha habigi brang haibda yauba khontoki khujing amajigi makhada chingu matamda mapung mayek singi makhada jingani saichatadi chingoi haiba aima samda khon khujing aduda yauba saitap amasung lonsum jingi makhada di apun khudam jingde hapte adi khudamda somde igibsiga samane ana khangba yauna kanthokpiraga su kari su kaide sijinabada kabrangcha haimatamda mapung mayek baga rai makhada pun khudam jingani saitap yauna singjaliba apun khudam se aikona sijinaroi meaning a mulberry aduga kongreng haimatamda
mapung maye go amsung rai makhada apun khudam singani aduga khon khusing amada laiba greng haibasi gi yenap amasung nungi makhada apun khudam si yoksana apun khudam singleba sidi aikoina sizinaroi matang asida ngasigi oinadi Meeteilol Waaheithangnau Meeteilol dictionary nainajaba loijare channel asigi maming Manipur languages feature haina kaujai channel asibu hanba yengbu oirgadi channel ase like tawbiu subscribe tawbiu amsung awat apa kaya habirau habirpa khudimak harauna loksinjagani yengbireba khudimapu ngangkham prameswarne kai khumnaba usari mathangi upload tawu matamda aikhoi puna amu unaminasi masigidi matang asida loisinjari